Lakhipuronline puthokjaba January ki tang 13 leibak pokpa numit ki Khomjinba Pao tabirase. Ahanbada maruiba Pao lambi ki khudong thiba thodokta leikhidraba Sikandar Ali Allies SK Tombagi jumda KYC ki miut kangbuna chatuna awaba phongdokre. United Rural Development Society URDS Pontarapur Kasargi Taranithoi suba kumon thorom pangthokre. UCO Lakhipur na silang duna pangthokpa saknairaba singi deglu pareng solo art exhibition luisenkre. Laibak ase nangarang humutara truk suba lanmigi numit Army Day pangthokre amasung January ki tang 22 da Ayodhya da Ram Mandir sanghaba numita Kendra Sarkar gi maiketagi suti lauthoklaba yai. Hauzik mapung oiba pau tabirase. Lambi ki khudong thiba thodok amada leikhidraba Kasar Lakhipur constituency gi manung chanbada Tarapur Khunjau Manipur part 2 dagi Sikandar Ali Allies SK Tombagi jumdangarang ningthau kaba numita KYC gi member singna chatuna awaba phongdokre. Panbajai Sikandar Ali haukiba January ki tang 13 gi numidang pung 3 rom tarakpa matamda Badri Bosti gi marakwai da thokiba mahaki bike ta halakpagi lambi da thokiba thodok amada leikidabani hairi. Mahak asi KYC ki president oina phampuduna samas ki thabak thorom kaya da miyam gi yaiphanaba kaya tawbiramba mioi amani. Thodok atugi matangda bike ani thomjinabani hainariba dugi matangda thodok phamda khunja singna changsilubada oiramliba mawong adu bike ani thomjinaba mande atopa 4-wheeler gari achoba mana thomjilamlaga chenkiba oiramba yai haina phongdorakhi. Thodok asigi matangda marik chumba langla langjin puthokpinaba police amadi mari leinaba mioi singi maphamda KYC amadi khunja singi maiketagi appeal tawrakli. Panba yai hairiba matam asimaktada atopa bike amasu thodokpham asimaktada accident thokpadagi maduda tonglakhiba Palarbon Tea Garden gi mapa macha makoi ani masu silchardagi halakpagi lambida leikidabani. Aduna bike animak atopa gari achoba mana thomjilamlaga chenkhiba oiramba yai haina panari. Ahan Maktada Assalamualaikum warahmatullahi wabarakatuh. Nasi Tarapur Khunjau Manipur part 2 Khunjau dagi KYC gi taraf tagi condolence meeting ama pangthoki. Haireba condolence meeting nasi ekhogi leikidreba marhum Sikandar Ali son of Imamuddin gi mahak se nasi ga numitini ke mamangda tragic incident amada mahak se nungang pung 3 makhai matam maduda Badri Basti gi Baskandi Badri Mukhi mamangda khudong thireba accident amada leikidabani. Haireba leikideba mioi asi ekhogi khulasi gi president ama oina thaupubiramba marik chumna angang singbu tambiramba mioi amani. Aduga ekhoi mayamna punbiriba asigi wakhallonna ekhogi tawoi hebe incidents asi mayamna tabadadi bike ani thomjanaraga oikiba incidents ni hai adubu ekhoina sport day sport mafamda amadi ekhoina thijabu humjaba ekhoina khangjabaga matungina ekhoigi thajabagi matungina masi se karumka kanagumba gari asauba mana laga thombirambani haibase ekhoigi achet pa thajaba mani aduna ekhoina police prashasan ekhoigi leiriba ekhoi thangnariba police prashasan da so ekhoina athubada ekoi FIR ama tawjaraga pijarami hairebe FIR dugi matungina ekhoigi police prashasan amadi ekhoigi yeng video sibu yeng biriba ekhoigi maming nairaba pham paireba mioi kanagumna mateng pangbiba yaubiriba taragadi soidana case asibu marik chumna investigate tawbinabagi damak ekhoigi club ki maikaidagi amadi ai samak secretary KYC M Sabiuddin Khan amadi khunjama yamga loinana police prashasan amadi phamnaiba kaya dasu khoi mating pangba kaya dasu khoina khulak mayamna appeal ama chawna thamjari soidana mating pangbirakani haibagi chawraba samaga loinana. Assalamu alaikum ma ase khoi mayangbi marakta puna leminarambani adobo ma ase khoi mayam puna ko thadon chatkre ma ase khoi KYC gi president amo enjo porami aduna maram orga ma gi damakta du'a macham tanga khoi mayam puna thangachag. Alhamdulillahi Rabbil Alamin Ar-Rahmanir Rahim Maliki Yawmiddin Iyyaka na'budu wa iyyaka United Rural Development Society URDS Pontarapur Kasargi Taranithoi subang kumon thoram ngarang ningthau kaba numit January ki 15 da Pontarapur gi auditorium da pangthokre. Loop ki president Sinam Menjorna loop ki phiral singkhalaba matung thausi loop ki mifam pangthoki. Mifam da haukiba chahi gi oiba paudam pibaga loinana hana gi thausil kanglup dissolve tawduna anoba thausi loop semki. Mifam na Sinam Menjorbu president Y Hori Kumar
M Gunabati L Bimol Dr. L Bishojit Amadi M Surjit bu Vice President Khanke TH Hembabu bu General Secretary aduga O Nilmohon L Gorokishore O Sonot Kumar M Hari Tombi Amadi H Sirdibu Joint Secretary Amadi O Bidabu Finance Secretary Khanke Mipamna Mioi Tarabu Advisory Board ki member oina hapke Loop ki President Sina Menjorna Mipama poiduna pangtok ki banung tilgia phongma mipamda Professor Mutum Babatona Mithunglen aduga Dr. H Omorendro L Amorjit K Ganga Amadi H Bimolna ikai khumnajaba mithung sing oina saruk jakhe Oinam Sarit Kumar na taramna okpagi barol piki IWRDS ki akhanabam mioi ahum Mutum Babaton L Omorjit Amadi K Gangada achamba khudol piduna ikai khumnajaki Assam gi Best Farmer Award panglakrabi khungang asigi longmi Salamongbi Sanalembi Debida Lengyan khudol amadi memento piduna ikai khumnajaki matungda Loop ki Secretary TH Hembabuna chahi ki paudam pike United Clubs Organization Lakhipur Nasilangtuna numit humni chumna chatharakiba Saknairaba Singi Liglu Pareng Solo Art Exhibition ngarang loisin khre January ki tang 13 dagi Kasar Binakandi Part 2 gi South Barak Complex chatharakiba exhibition asida thoithoiba mayang langbamna Yellow Yangkok amadi Lafulada tongan tongan ba miyoi kya gi saktam jek palai kunmapan utkhi Laibaka sinangarang humutara truk subalan migi nimit Army Day pangthokre January ki tang 15 numit asida Bharat na ningkha tamlaba matung British ki makutagi Bharat macha Lieutenant General KM Karyapada ahanba oina Indian Army ki Commander in Chief ki pham sinakibani lising amaga chamapan nipumapan ki January ki tang 15 da pham sinaba numit asibu ningsingba oina chahi khudingi numit asibu lanmigi numit Army Day haina pangthoktuna lakle Technology amadi bigyan kamari leinaba anoba idea puthorokpa miyoi singda pigadaba Rashtriya Vigyan Puruskar 2024 gi mana asigidamak lenga ki maikidagi nomination pikhalakna balau thokre mana asigidamak nomination pikhatpagi aroiba matam February gi tang 19 da oigani mana asi National Technology Day May gi tang 13 da lauthokani hairi mana asida Vigyan Ratna Vigyan Sri Vigyan Juba amadi Vigyan Team haina tongan tongan ba category mari thokna khaidoktuna punna mana yang khaitaruk pigadori mana asig nomination gi damak awards.gov.in da tha asig tang 13 dagi apply topa yare Department of Telecom na mobile sizinariba lebak miyamda kaidonungda *401# dial tawdana ba khangalakle sakhangdaba singna mobile gi kuthangda *401# ki matungda mobile number amaga loinana dial tawna ba wafam toina taba phanglakpadagi hairiba si dial tawdana ba Department of Telecom gi maigedagi akan ba wafam thamlakle hairiba thawng asina miyoi amagi number call forward tawkibatana tana cyber fraud thokan ba yai haina palle January ki tang 19 da Ayodhya da Ram Mandir sangaragani numida sigamari leinana Kendra Sarkar gi maiketagi suti lauthok labayai Ayodhya da Ram Mandir sangabagi thorongga mari leinana Uttar Pradesh Chhattisgarh na chingba BJP na lengak parajya singdi mangjongna na numida sida suti lauthokre Lucknow University gi parikha pumba jaithokre numida sida Uttar Pradesh ki Mukhyamantri Yogi Adityanath na dry day su lauthokre BJP na lengak pa laibaka sigi rajya singna numida se suti lauthok pinaba haijaba su leire Kendra Sarkar gi maigetagi January ki tang 19 Ram Mandir sangabagi mari leinana haujuk phawbagi oina suti gi matangda kariguma lauthokpa amata leitri numida sida Pradhan Mantri Narendra Modi na Ram Lala gi saktam khingani Aroibada maruoiba pau amukhanna Lambi ki khudong thiba thodokta laikhidraba Sikandar Ali Elias SK Tombagi yumda KYC ki miut kangbuna chatuna awapa phongdokre United Rural Development Society IWRDS Pontarapur Kasargi Taranithoi suba kumon thorom pangthokre UCO Lakhipur na silangduna pangthokpa saknairaba singi liglu pareng Solo Art Exhibition loisinkhre Laibak asin nangarang humutara truk suba lanmigi numit Army Day pangthokre amasung January ki tang 19 da Ayodhya da Ram Mandir sangaba numita Kendra Sarkar gi maiketagi suti lauthok labayai Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare